Bangladeshki Tongan Tonganba Maphamsingda Leiriba Manipurising-Gi Puwareega Sagonnariba Maphamsing Manipur LEINGAKNA YENGSINBIBAGA LOINANA Maphamsing asi SEMGAT SAGATTUNA NINGTHINA NGAK SENBAGI TANGAIPHADABA LEIRE HAINA NUMIT MANGANIGI OIBA KHONGCHAT AMA BANGLADESHTA CHATLURABA MATUNG NGASI TRIPURAGI KONUNG AGARTALADA THUNGLABAGA IPAK Films Production Manipur ki Secretary su OIBA Social and Cultural Activist Rakesh Nauramna Fongdokri February 13 March ani fawba numit mangani chupna Manipuri loan gi saknairaba AIBA High School Khwairakpam Inat Lainingda chahi 13 hena mapunsi kathoktuna laklabi Chongtham Sangita amadi Social and Cultural Activist Rakesh Nauremna Bangladeshki Naya Patanda Leiriba Lainingthau Sanamahi gi khubam Rani Bazada Leiriba Iningthau Marjit amadi George na Leiramba Mafam Iningthau Marjit ki Aroiba Yatafam Iningthau Gambir Singna Leiriba Selhet ki Manipuri Rajbari amadi Bangladeshki Vanuville Ima Complex ta Leiriba Lamyanba Hizam Irawat ki mitam gi hojik oiriba fibam sing yenglubaga loinana Puwareega Sagonnariba Maphamsing asida khurumjaduna thoni thorom singsu pangthokibani khongchat adubu luchinglakliba Rakesh Nauremna makhatana fongdorakpada iningthau marjina leiramba Bangladeshki Rani Bazada Leiriba Rajbari asi ningthina ngak senduna thamhodaba taragadi iningthau asina leirami haiba tungi mirolna kaukthokibsu yai iningthau asina sizinaramba thang mahakna tonglamba khurum mahakna selamba khamen chappa amadi mahakna lilamba ka hena fibam soklaba furit sing iningthau asigi taret shuba masu suthang singna yamna cheksinna hojik fawba ngak senduna lehori mafam asida ipudo pakhang bagi laishang amasu khubam yadna irat ishon tawduna leiramba thengnabada nungaiba amadi nungsiba sufawi adubu hariba mafam asi karigumba makal amatagi sengat sagatpagi mami tahodri mafam asida museum ama sengatuna iningthauna sizinaramba polam sing asi ningthina ngak shenduna thamauba yamnamak tangaifade haiba wafam thamki kono jiglaiba mafam se kai Bangladeshki koi Rani Bazar duga Rajbari haraga khnai bodumba koi mafam adudani haiba mafam sta koina leiramba mafam se kai iningtho marjit saurjit anina leiramba aduga aroiba iningtho marjina yahib tamkhiba magi punsi aroiba mafam oikiba mama leikida mafam adu masigi macha masu oiba magi suron taret aduga suthang taret suba sina hujujik magi ningtho du khubam je ngak sendam leiba du mafam sini mafam asida koin lakom tam thenari si ningtho na pairamba dugumba suthang leire aduga mama chelamba visual sing koi noi leire adu yamna laibutibadi koina chekna thamba ngamdabnina masi ningtho na chelap adilamba furit ke dumba kono dune adum noi ma kai thare adu hena nuksiribadi ningtho na lakpa pamjaramba lacharamba adumba koigi ibudo pakhang bagi khubam amasu yadana mafam state da lakna leiramba si ubadi yam timing mata sijenaramba adu mahake lagi matanda sijenaramba ningtho sijenaramba asi koina kali haina khurum hai khurum ne masi una sabane masi su sumba mayam si hojik mahake masu suthang tare suba kogi yambung surojit na hojik thambi ki wapandani mafam asidai ningtho na sinaramba khulai khusuk thang aduga khurung atai mayam oiba mayam se ningthau leirame haibagi madugi khudam chaing je masina oiriban masi section na ngak sana naba sigi lai gi thorum paring cha